Kuki Mla taramak Manipur Assembly the resign tawdabani Manipur Popular Govt Semba Kuki Yaoba KHRC Kuki Human Rights Council na handak New Delhi da BJP ki MLA sing oiba legislative party ki oiba mifam da Kuki MLA sing saru yakibabu akan mamong da condemn tawbagalona na meeting aduna Manipur anuba Popular Govt ama sembani haibasida saru yaroi haina fongdorakle KHRC na thadorakpa cherolamagi matungina Manipur ki BJP MLA sing amadi Kuki jo community di karakpa MLA mari Nyamsa Kibjen Lezamang Hauke LM Khokti amsung Mursangmut Maryona Puna Phamina duna Manipur anuba Popular Govt ama semnuki thaurang tawriba asida Kuki zogi MLA sing Yaoba Yroi amadi Kuki sing na taleba separate administration phangdeba phawba kariguma makal ge Manipur Govt Semba Yaoba Yroi aduga Kuki sing na taleba separate administration as miyamgi apamani marmaduna Kuki MLA sing na thaiduna khak sakpa yaroi serol sina makha tarduna hai Kuki sing na self determination phangnaba lanthing na khigani power sharing damak lanthing na banate maramdi Manipur state government na Kuki sing bu ngak sen bangam khide maromda Kuki furupte ge karakeba BJP MLA mari asina Kuki sing bu irai bibata natana Kuki miyamgi thajaba sumang hale Kuki MLA mari asina Delhi da handak pangthokiba mifamadu saruk yakiba asi Kuki na pamleba justice adu karisu leitna khanbani Kuki na pamadi justice peace amasung separate administration ni maramaduna mifamadu saruk yakiba Kuki MLA marina kari marumgi damak saruk yakibanu haibadu miyam da sengdorkada hauzik thokliba lana sis loidri aduga Kuki praja singna amatu oina leptuna makhoina pamleba separate administration asi kahenba yaroi Kuki miyam asi Manipur tinbagumani maramaduna Kuki miyam amatu oina lepminaduna mikupna hom singna legadamani masigi mathakta Kuki MLA singna maite MLA singa punna phamina daro wari sakiba adu Kuki singi apamagi wangmadani marmaduna Kuki MLA taramak Manipur Assembly di resign tawgadabani matam lairingaida Kuki BJP ki MLA sing khudakta resign tawgadabani KHRC na amuka hana dabi tawri madudi Kuki miyamgi apamadi power politics nate Kuki singi right phunabagi damak lanthing nabaduni haina fongdokhi Railway project ki saitheng Taren Pokpi Atong Khuman Sairem Khulda Ekang Mayoknare ising liter lising amada lupa 7 yaure Imphal dagi nungsu romda kilometer 13 rom chatlaga sekma AC ki manung chan lairiba Taren Pokpi Khul ki maning singda pakhatliba railway project asin maram oiraga Taren Pokpi yauna maikaya somda laiba Khul singda Ekang saungna mayoknare haibki wakat kya laklai Khul sing asi singya ra taba oibana loke isingna kumbi kalen naidana lo singuba marama sing thaba khakta natana thakna chanaba isingda awatpa leitena sijinaramani adubo kumjali singni taraga tarukta jiribam Imphal railway project ki saruk amoina tanen hutpagi thawak paikhalakpadagi khun sing asida isingi awatpa mayoknaba haurakibani hauzik maksu Khul sing asina thakna chanaba da sijinaba ising liter lising amada lupa 7 fawba yaure hairi Hiramasi ki matang da Taren Pokpi ki in charge ward member Ningthaujam mangi jauka paukse asigi akhanana wari sanabada makna hai haukiba kumjali singni tara mari tara manga fawbada di Taren Pokpi Sairem Khul Atong Kuman hairiba Khul sing asigi thauroktagi PHED na pipe tinglaga thakna chanaba ising marang kaina phangalamani masigi su mathakta lok asidagi chentharakpa isingna kumbi kalen naidana Khul asigi akoibada leiriba labuk lamang singda lau singuba amadi manama sing thanaramani adubo kumjali singni tara taruktagi railway project ki tanin hut khidagi lok asidagi ising lakpagi sangyamna hantakhre masigi su mathakta project asida thabak suriba miyoi chani chahumrom asiso lok asidagi ising sijina khre masina maram oiraga Khul asida ising suphang phangdabagi pangkhak oire kunja singna thingnariba awaba kaya si sahi kya gi mamangdagi hauna AC asigi MLA DC PHED na chingba mari lainaba authority kaya da wakatuna lakhibani mamang thakta PHED na thauchilama paket piduna hana ising marang kaina phanglamba lok asida sekdam saraga Khul ahum asida ising pinana thawrang tawramani adubo thauchil asisu kumjali singni kunga humdoigi me ahumdagi hauraga thokiba kanupki irang asidi mai pakhidre asumna Khul sing asigi khunja sing awaba kham thengna mayoknare sahi kharagi mamangda lengakna tube well ahum khak khulamba adusu haujikti tube well ani dagi hena ising thoktre hairiba tube well ani asisu nongmada pung amadagi hena ising singba yadre maramasina nongju thagi matamda nong surakpa ngairaga loba natana Khul sing asida mahi marong amata thab phangdre lunana hauji ki oina iruja maita janaba fisu fijamnaba ising so laikai pukri masa kaya dagi seasonary adubo hairiba pukri sing asisu ayamana kangsilakle maramasina lairaba khunja sing asina ising leraga seasonaba natana ataya to papambai leisilaktre hiramasida mari leinaba authority singna akanbam yeng sangbiduna khunja singi awaba asi koknaba khudaki oiba thausil packet pibada natana tung koina sanagadaba policy singbut haningi madu natrabadi khunja sing Khul hongbagi phibam phawa yorokpa yana leiri haina mahakna makha takhi
Railway project asina miyamda mapan naidraba kana pigani haiba khanglagachu lainungda project asigidamang hutkiba mafamsing adu pak chawbana manak nakpada leba khunsingda mawng ama natraga amada saitheng phanglibasi lengak leyeng silu Mexico da plane kaibda mioi taret sire Central Mexico da charter plane ama kaibagi thodok da mioi taret sire plane adu Acapulco city dagi paikhraga Tolko manakta laiba industrial area amada kaikhibani Associated Press ki matung ina Mexico City dagi nongsupta kilometer 100 rom lakna laiba industrial area amada thodok adu thokhibani hairi Mexico State Civil Protection Coordinator Adrian Hernandez na phongdokhibagi matung ina apikpa charter plane adu da passenger nipan amasung crew member ani tongki haujuk phawbda asiba haksang taret phangba ngamle atai mioi sing adu haksang thibu honari ahan bapang report matungina plane aduki engine da asoiba khara thengnarakpadagi pilot na emergency landing tawnaba honabada soibadagi plane adu kaikhibani plane adu football field ama tamna painaba honaki adubu laibak thibadagi manak nakpa office amada thengjillaga kaiki plane kaikhibana maram oiraga mafam adu maisaki matau karamna plane adugi engine da asoiba leirakibano amasung kari maramgi emergency landing tawnaba honarakibano haibadugi matangda mari lenaba authority na thijinba hokre